Eigi ming sanamacha kawi. Eigi imung manung yam nungairamde. Eigi imaga ipaga yamna khanarami numit khudingi. Eigi baba scientist ni aduga mahakna aikhoigi yumgi makhada ka amakhak sai maduda research amadi experiment adum tawduna lay. Aikhoiga wari sanaba faw matam fangde masidani Eigi imana babada yamna sauriba asi. Eigi imana nang ka aduda adum lairibado karigino aikhoiga su khara pulladi fadawne haina hairami maduda Eigi babana adum hairami ai research tawrini adugini haina aduga yamna luribadi ka aduda aikhoi kanamata changhande ka adu so ahumna thingjillami nongmadi aina Eigi school dagi halakpa matamda Eigi babana hairami ima adu aikhoigi yum thadoktuna chatkre haina Eigi baba yamna thamoi sokpa mali aduga yamna su kapami aina karimata khandaba sarami ahanbada aduga Eigi ka hek yorokpaga ai angang uchagi tapta yamna kappa hawra ami tha kharadi hawkre Eigi baba wakhal khara nungaiba mali aisu kem khandre hojikti adubu Eigi baba na ka aduda yamna toina changba hawra ami sengna hairabada ai ithanda leibaga chap manarami aina khalami baba asi thabak yam kanna tawribu oiramgani haina noma numidang amada aina karigumba makhol ama tarami makhol adu yamna angakpa makholni sagumba amana khongbagumna tawi aduga mi kappagi makholsu tarami yum makha leiba ka adudagi nungalakpada aina Eigi babada hairami maduda mahakna aidi karimata khangde haina hairami aduga thabak chatnabagi damakta sem sanaba chalami aina amuk khali Eigi babana akiba sangagi film yengba oiramganida haina natragana Eigi wakhalna sagatpa oiramganida haina khalami aina TV yenge haina TV kada laami numit ado Sunday oirami aduna school su kadre aina TV ado thagalami atopa channel da singe hek tawbaga aina paw ama khak lakpa adu thengnarami paw adu da mioi nifuro mangkhre haina hairami aduga mangkhiba mioi sing adu aikhoigi leikai dagi ayamba oirami ai paw adu tabada yamna kirami adudagi aina channel adu silami natang leiraga Eigi babana mahak thabak chatlage haina hairami aduga Eigi laibakta chupami aduga chatkirami mahak chatkraba matungda Eigi imanaba biku Eigi yumda laami aduga aikhoi banina game sanaduna adum leirami aikhoi banina game sanaringaida aikhoina angakpa makhol ama tarami yum makhada leiba ka adudagi karino hojikidubu bikuna ingonda hangami aisu khangde Eigi babana experiment tawba yumgi makhada leiba ka adudagi oiramgani bikuna yengsi haina hairami maduda aina Eigi babana yade changba haina hairami maduda bikugi mathwa yamna nungairamde naktang leiraga hai mahi thakse haina hairami maduda aina aikhoigi chakhumda laami adubu chakhum he yorokbaga yamna namthiba manam amakhak namami apumba manam aina kadai dagino haina koyeng yengami adubu yum makhada leiba ka adugi thong adu hangami aina thong adu ubada lonsinge haina tawrami adubu aina kari leibano haibadu yamna khangninglami aduna aina bikubu kawrami kari leige yengsi haina aikhoi banina kairak aduda yamna tapna naton khumjinduna laami mafam adu yamna mamlami adubu switch ama kak thengne madu nambada mai ngalami adubu aikhoina madu urubada lamdabana hena fai haina khanki mi asibagi makhut makhong kaya ama yanduna leirami mi asibagi hakchang kaya ama su leirami karino asisibu bikuna yamna kina hairami aisu yamna kirami madubu leiramliba adu karino haiba khangba ngamlamde mi mayam amagi mamai mamit makhong makhona punsillaga saba jiba malami yengbada mi jage haina hairami jibaduna Ai mi chage, ai mi chalinge, mi pio, ai mi chage, ai chaglame, mi chage, mi chalinge.
ꯃꯗꯨꯗꯒꯤ ꯕꯤꯀꯨꯒ ꯑꯩꯒ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯠꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯕꯤꯀꯨ ꯀꯤꯕꯅ ꯌꯥꯔꯝꯗꯦ, ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯈꯪꯉꯛꯈꯤ ꯄꯥꯎꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯕꯕꯥꯅ ꯍꯥꯠꯂꯒ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯔꯤ ꯑꯣꯏꯖꯔꯒꯅꯤ꯫ ꯑꯩ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤ ꯕꯣꯔꯗꯤꯡꯗ ꯆꯪꯂꯅꯤ꯫ ꯊꯥ 4-5ꯗꯤ ꯂꯩꯔꯨꯔꯅꯤ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ꯫ ꯑꯗꯨꯒ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯑꯁꯤ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯦ 12 ꯍꯦꯛ ꯂꯣꯏꯕꯒ꯫ ꯑꯩꯅ ꯃꯇꯝ ꯂꯦꯟꯅꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯖꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯨꯝ ꯁꯦꯝꯖꯈꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯑꯩꯅ ꯁꯣꯏꯈ꯭ꯔꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩ 12 ꯂꯣꯏꯔꯒ ꯇꯟꯗ꯭ꯔꯗꯤ ꯁꯨꯝ ꯁꯦꯝꯖꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯌꯥꯝ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯅ ꯂꯩꯕꯤꯌꯨꯀꯣ꯫ ꯑꯩꯅ ꯃꯇꯝ ꯈꯔ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ 700 ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨꯁꯨ ꯇꯧꯔꯨ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨꯀꯣ꯫ Give me